ngasi numidang wairam phongkhiba tongan Manipuri sifong amasum thokiba thawdo wathok digi maruoibe I pausing khongasaraga Manipur top channel gi maikedi myamna thamjagi ahanbada kendra tarukta sibesana Manipur state unit ki mirep oigadaba ngasi laukthokre mikhal santi leina pangthoknaba political party asobo thawdang lominasi tombi handak pangthokodoriba taragani thoisuba Manipur assembly election asida ahanba PS ki oina kendra tarukta sibesana Manipur state unit ki ticket mikhal thengnanaba mirep singi maming asilak thokre Imphal gi babu prada leiba sibesana gi office ta pangthokpa Thouram da north east observer oibegi mathakta Bharatiya Kamgar Sena gi secretary Thaupuriba Dilip Panikar amadi party gi state president Tombi anina lusingduna kendra tarukta sibesana gi mirep oigedaba singi maming lakthoki Sibesana gi mirep oina lakthokraba sing madudi Kundrapam kendra da Thangjam Syam Sikmai kendra da Khaidem Ranjit Hairo kendra da Moirangthem Tomtom Sana Phungyer kendra da Ninghor Jojo Saikul kendra da Ramining Bogjo amadi Thanglon kendra da Lalungsung Sungteni ngasi pawgi mifamadu Sibesana gi president Tombi na phongdokhibada ngasi Sibesana gi ticket mikhal thengnaga doriba miyoi taruk asi tharaga makhatana miyoi mapan amasu maming laukthoknaba sem sare punna handak ki mikhal asida Sibesana gi mirep taraga manga thadokani haiki mauna makhatana phongdokhibadi handak pangthokodoriba mikhal asi free and fair oina pangthoknaba honabada tuan political party singna asobo thodang lauduna honaminasi Loinana Manipur da asobo political party ni haiduna lairiba singi ticketa election thengnanaba intending candidate mari manga hena laukshilubadagi ticket laukthorappa matamda ticket phangawdaba singna irang horoknabagi asobo maram ama oihali aduga ticket phangawdraba singna phiral mai thaba madi atai hingsa gi thabak yariba makai tawduna bo hotnaba sumgani hainasu pausna phungdokhi Atopa pawamana ngasidigi parliament budget session hokre Rajya Sabha da han 0 hour gi matam pung ama oirambadu handaki oina minute 30 da handharagani ngasi ayuk pung 13 taba matamda parliament ki budget session parliament ki central hall Bharat ki president Ramnath Kovind na parliament ki house animakta ma ki wapam thambaga loinana parliament budget session hawdokhi president gi warol adugi matung adugi copy ama house animakta thamgani Economic Survey English Singaniga Kunga Mathoidagina Kungani Thoisu House Putokani Finance Minister Nirmala Sitaram English Singaniga Kungani Thoidagina Kunga Humdogi Union Budget Su Hayeng Lok Sabha Putokani Madugi Matung Budget ki copy edu Rajya Sabha Thamgani Potokodori budget asi paperless budget oidi amaromda haujuk leba asida covid ki phibam asi yengnaga parliament ki budget mifam asi yum sagasa numitagi sip 9 na pangthokani Rajya Sabha gi session ayuk pung 10 dagi nungthil pung 3 phawba sathagani aduga Lok Sabha na nungthil pung 3 dagi numidang pung 4 phawba sathagani budget session asi gi ahan ba sarukna mathangta February gi tang 13 phawba sathagani sitting 10 laigani ahan ba tangaki session asida president gi warol adugi motion of thanks khananaba amadi general budget khananabana maruoiba saruk oigani handaki session asigi manungsana Rajya Sabha da hana 0 hour gi matam pung ama oirambadu handaki oina minute 30 da hantharagani haina sufungdokhi atopa pawmana BJP gi ticket phangkhraba mirep humfu sakhang maikhangnabagi thoram pangthokhre Manipur gi kendra humfu da BJP gi mirep oina mikhal thengnanabagi damakta laukthokhraba candidate humfu ngasi sakhang maikhangnabagi thoram ama Imphal gi nitepa chuthekta leiba BJP gi office thambal sangle na pangthokhre loinana mirep humfu wak mikhal da mai paknaba lalong sing gya thoktuna khananai nakhre hari ngasigi sakhang maikhangnabagi thoram adu da BJP Manipur Pradesh ki president Esarda Chief Minister N Biren Ashok Singhal election ko in charge na singmana asobo thodang lokhi BJP gi ticket mikhal thengnagadoriba mirep humfuna makoida BJP gi ticket pirakpagi namakta Bharat ki Prime Minister Narendra Modi BJP gi national president JP Nada parliamentary board ki members singbu ngamkhai leitana thagatpa phungdokhi loinana apunba photo session ama pangthoktuna BJP gi mirep oigadoriba humfuna mai pakpagi sign tawduna haraute amba phongdokhi haina supali atopa pawmana MLAP Sarat Congress ta yaukre ngarang Manipur gi kendra humfu da BJP gi mirep oigadaba singi maming laukthokpada yaukhidraba moirang kendra gi BJP gi MLAP Sarat BJP dagi toklaga Indian National Congress INC da yaukre maktana tana BJP gi ticket phangaudraba Bisnupur kendra gi M Joy Kumar amadi Sengmai kendra gi M Biren sungasi INC da yaukre ngasi INC gi office ta makhoi uhumbo haraute amna opagi thorom pangtokre hairi
MLP Sarat BJP की टिकट फंगदे हाइबगी पाव हेक ताबगा मणिपुर प्रदेश कांग्रेस कमिटी की प्रेसिडेंट एन लोकेन अमदी कांग्रेस लेजिस्लेचर पार्टी CLP की लीडर्स ओरिब ओ इबोबिना लुसिंगदुना कांग्रेस की मरुएब मियोय खरग लोइना ngarang नुमिदांग मोइरांग द लेब MLP Sarat की मयुमदा लाखी हाइन सुपल्ली अतोप पाव मदना MLA खौक्तै याउन मियोय तरुक ngasi JDU द याउखरे हनक पांगथोकदरिबे असेंबली सेशन असिदा BJP की टिकट मिखल थेंगनब सेम सारुरब मतुंगदा BJP की टिकट फंगद्रब मियोय कया जनता दल यूनाइटेड JDU द मथंग मथंग यारखली ngasisu सुचामपुर केंद्र द BJP की टिकट मिरेप ओइनब सेम सारंबदगी टिकट फंगौद्रब हानगी DGP LM खौक्तै IPS ngasi JDU द याउखरे माकत नतना BJP की टिकट फंगौद्रब लमलाई केंद्र की एक्स मिनिस्टर खेत्री बीरेन सिंगजमई केंद्र की BJP की टिकट मिरेप ओइनब होनरुबा टिकट फंगौद्रब रोबर्ट बिष्णुपुर केंद्र द BJP की मिरेप ओइनब टिकट तानरब ओनब किशोर तमेंगलों केंद्र की एक्स MLA सामुएल जेंदाई हाइरिब मियोय मंगा असि JDU द याउखरे ngasi nungtul Imphal gi singmairong da leiba classic grande da pangthokpa thoram amada JDU gi national lusing basing yauna makhoi uhum ba harau te am opgi thoram pangthokre suhairi amarom dana miyoi taruk NPP da yaukre BJP ki ticket tanaram di ki ticket piraktraba miyoi manga haibidi pasoi kendra gi RK Rameswar kumbi kendra gi N Mangi Saikot kendra gi Khaiphra Hokip Henglep kendra gi Latmin Thang Hokip Tamai kendra gi Kithonbo Newmai amadi Nauria Pakhanglakpa Kendra gi S Subhash Chandra hairiba miyoi taru asi ngasi National People Party NPP da yauduna mikhal thengnana ba sem sakre NPP da nauna yoroklaba miyoi manga asi ngasi nungthul Imphal West ki Naurem thong da leiba NPP gi Mayol office da NPP gi national leaders sing yauna haraukte am opgi thoram pangthokre so hairi Lushilak point to Papau na White House Sangom Sang the Ariba Bom Amalairamle. Ngasi Pung Taruglam Taba Matam the National Highway 102 Lambi Paningi White House Sangom Sang Sutu Karung area the Ariba Matamgi Bom Amapang Lehadi. Bong Pangbagi Pau Hek Tabaga Lilong Police Station Officer in Charge Inspector T.S. Pulchandra Singhana. Manipur Police की मरी लेना बॉम्ब डिस्पोजल स्क्वाड टीम दा पाव पिखी मतुंग बॉम्ब डिस्पोजल स्क्वाड टीम लाक्तुना बॉम्ब अदु लखोलब मतुंग ngasi nungtil pung amaga minute tararam taba matamda maiden khul awa singda aso ap angam yauduna pokhayan duna mangan khre so hairi loisilak poina to papaw mana tamu town covid laiset hengalakpana Myanmar masa sing more dagi halankre Manipur border town more gi yumthangnana leiriba Myanmar gi tamu town hauji sandorakliba covid-19 amadi omicron variant amiyoi kya positive oibigi sang hengalakpa maramna Myanmar masa kya ngam khailana more da sanglaktuna posai yonduna lalon itik tawriba sing maramda Myanmar da halankre hiramsigi matangda DC Technopal ngarang thokiba order amagi matungina Myanmar masa sing Myanmar ngam khailana more lomda sangsilakpa sing February 3 fawba thingba thamkhre hainasu pausina su phongdorakli Pausi lusilakpo na ngasi state si goiriba COVID-19 update thamjage ngasi goiriba positivity rate si 17.6% ni apon moina miyoi sahum gani fuga taru COVID-19 positive oiraga miyoi manga na COVID-19 positive oiba lekidre apon moina miyoi lising samapan humdraga matuina nauna COVID test tawki ngasi COVID-19 positive oiba thingnarakhraba miyoi singsi Bisnupur gi taraga mari Sandel gi mapan Chuchampur gi taraga humdoi Imphal East gi marfuga humdoi Imphal West gi samaga kuntraga mari Kaksing gi taraga manga Kamjong gi ama Kangpokpi gi taraga mari None gi manga Senapati gi taraga mari Tamenglong gi kungo humdoi Tengnapal gi ohum Thawbal gi taraga ni pani Puna miyoi sahumga nifuga taruk nauna positive oiba thingnakhre loinana COVID-19 positive oiduna laikhidraba miyoi manga asi Imphal West gi miyoi ohum Technopal gi miyoi ma Thawbal gi miyoi ma puna miyoi manga COVID-19 positive oiduna lekhidre haina claim tawri adu hauji kuina di myam paw sumatang sa lusinjarage amasum pathoksa gi bira soki plan gi kya yarog su myam ngakpi gani matam gi oba maru ebi paw sing su myam de lepalaitan update pizra kan su channel sigi mekedi gi su myam na thamjari and thank you